ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯀꯤꯔꯤꯁꯤꯅ ꯑꯗꯨ ꯀꯅꯥꯅ ꯑꯣꯏꯁꯨ ꯂꯥꯛꯉꯝꯃꯤꯒꯦꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯔꯣꯖꯤꯒꯤ ꯀꯣꯅꯨꯡ ꯂꯩꯔꯤꯅ ꯌꯨꯝ ꯑꯃ ꯑꯗꯨꯒꯤꯔ ꯁꯤ ꯀꯣꯅꯨꯡꯁꯤꯗ ꯀꯅꯥ ꯂꯥꯛꯉꯝꯃꯤꯒꯦꯕ ꯃꯔꯩꯕꯥꯛꯀꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯥꯕ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯥꯏꯅꯤꯡꯉꯤ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯄꯉꯥꯡ ꯍꯦꯛ ꯉꯥꯡꯕꯤꯕꯒꯤ ꯋꯥꯐꯝꯗꯨꯗ ꯇꯥꯍꯟꯕꯤꯒꯅꯨ ꯉꯥꯡꯗꯤꯡꯅ ꯀꯩꯅꯣ ꯈꯟꯕꯗꯨ ꯈꯟꯕꯤꯌꯨ ꯑꯗꯨꯀꯥꯟꯗ ꯂꯨꯆꯤꯡꯕꯅ ꯉꯥꯡꯕ ꯑꯩ ꯍꯥꯏꯗꯣ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯧꯅ ꯉꯥꯡꯕ ꯋꯥꯁꯦ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯈꯤꯗꯦ ꯊꯛꯇꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯣ ꯈꯟꯕꯤꯔꯒ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯊꯝꯕꯤꯈꯤꯕ ꯑꯣꯖꯥ ꯑꯣꯖꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒ ꯖꯣꯃꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯖꯣꯃꯤꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ZFS ꯑꯩꯈꯣꯏꯒꯤ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯕꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯀ ꯃꯔꯤ ꯂꯩꯅꯗꯕꯗ ꯅꯠꯇꯅ ꯀꯨꯀꯤꯖꯣ ꯍꯥꯏꯕ ꯇꯔꯃꯤꯅꯣꯂꯣꯖꯤ ꯑꯁꯤ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯖꯣꯃꯤꯁꯤꯡꯒ ꯀꯔꯤꯃꯇ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯖꯥ ꯁꯕꯇꯪꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯔꯖꯥ ꯖꯣꯃꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯣ ꯍꯥꯏꯖꯔꯣꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯤꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯑꯃ ꯇꯧꯔꯕ ꯑꯗꯣ ꯖꯣꯃꯤꯅ ꯍꯧꯖꯤꯛꯀꯤ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕ ꯂꯥꯟ ꯑꯁꯤꯗ ꯂꯧꯐꯝ ꯊꯣꯛꯄ ꯗꯥꯏꯇ ꯊꯧꯗꯥꯡꯗꯨ ꯂꯧꯔꯕ꯭ꯔꯥꯕ ꯇꯀꯦꯟ ꯇꯛꯁꯤꯅ ꯃꯣꯏꯅ ꯄꯨꯊꯣꯛꯎꯅꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕꯁꯤꯅ ꯆꯪꯉꯀꯥꯟꯗ ꯂꯥꯟ ꯈꯥꯒꯗꯔꯦ ꯍꯥꯏꯗꯣ ꯑꯗꯣ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯖꯣꯃꯤ ꯃꯣꯏꯅ ꯆꯪꯉꯀꯥꯟꯗ ꯂꯥꯟ ꯈꯥꯝꯃꯕ ꯃꯣꯏꯅꯕ ꯇꯧꯕꯤꯒꯅꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯕꯁꯤꯅ ꯁꯤꯅꯤ ꯏꯂꯤꯒꯦꯟ ꯏꯃꯤꯂꯤꯒꯦꯟꯅꯤ ꯈꯨꯠ ꯊꯤꯜ ꯇꯥꯛꯀꯗꯕꯅꯤ ꯃꯉꯛ ꯄꯥꯏ ꯏꯟꯕꯒꯤ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯒꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯖꯦꯔꯣꯃꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯆꯞ ꯃꯥꯟꯅꯒꯗꯕꯅꯦꯕ ꯃꯥꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯊꯨꯒꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯖꯣꯃꯤꯅꯁꯨ ꯊꯧꯗꯥꯡ ꯂꯧꯔꯛꯑꯣꯕ ꯃꯣꯏꯅ ꯌꯥꯎꯗꯦꯅ ꯍꯥꯏꯕꯗꯣ ꯁꯤ ꯑꯗꯨꯔꯒꯁꯨ ꯃꯅꯤꯄꯨꯔ ꯀꯟꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟ ꯇꯥꯅꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯈꯥꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨ ꯃꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯀꯥꯟꯗ ꯃꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣꯕ ꯁꯤꯅꯦꯅ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕꯗꯗꯤ ꯂꯣꯏꯅꯃꯛ ꯌꯦꯜꯍꯧꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦꯕ ꯑꯃꯠꯇ ꯄꯨꯟꯗꯕ ꯌꯥꯗ꯭ꯔꯦꯕ ꯌꯦꯡꯉꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯨꯗꯝ ꯆꯥꯡꯗꯝꯅ ꯄꯟꯖꯔꯕꯗ ꯖꯨꯠ ꯂꯩꯇꯤꯜꯗꯣ ꯀꯥꯏ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯍꯧꯔꯨꯕꯅꯣꯕꯗꯣ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯂꯩꯗꯣ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛ ꯍꯧꯔꯛꯇꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯅ ꯕꯔꯥ ꯑꯣꯏꯗꯅ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯅꯠꯇꯕ꯭ꯔꯕ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯍꯟꯗꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯍꯤ 6 ꯊꯨꯒꯥꯏꯅꯕ ꯑꯗꯨ ꯆꯤꯟꯀꯨ ꯒꯦꯟꯗꯥꯒ꯭ꯔꯣ ꯇꯦꯔꯣꯔꯤꯁ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯀꯥꯏꯅꯕꯁꯤꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯌꯦꯡꯅꯕꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯒ ꯊꯦꯡꯅꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯦꯡꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥꯕ ꯏꯔꯩꯕꯥꯛꯄꯨ ꯍꯦꯟꯕ ꯀꯅꯥ ꯂꯩꯒꯦꯕ ꯏꯔꯩꯕꯥꯛ ꯃꯩ ꯍꯧꯗꯨꯅ ꯏꯔꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯔꯒ ꯀꯔꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣꯃꯤ ꯑꯗꯨ ꯂꯩꯔꯒ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜꯁꯤꯕꯨ ꯃꯩꯇꯩ ꯈꯛꯇꯒꯤꯔꯕ ꯅꯍꯥꯛ ꯈꯤꯇꯪ ꯉꯥꯛꯇ꯭ꯔꯕ ꯑꯗꯩ ꯑꯗꯨꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯤꯇꯪ ꯉꯥꯛꯇ꯭ꯔꯕ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯃꯔꯩꯕꯥꯛ ꯂꯩꯕꯁꯦ ꯑꯗꯨ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯊꯨꯒꯥꯏꯔꯒꯥꯟꯗ ꯇꯧꯒꯅꯤ ꯍꯥꯠꯅꯤꯡꯕ ꯃꯤ ꯍꯥꯠꯀꯅꯤ ꯐꯥꯔꯒ ꯍꯥꯠꯀꯅꯤ ꯑꯗꯒꯤ ꯍꯥꯠꯂꯒ ꯃꯇꯨꯛ ꯀꯛꯑꯒ ꯇꯧꯔꯛꯀꯅꯤ ꯍꯥꯠꯈꯤꯕ ꯃꯤ ꯊꯤꯕ ꯈꯪꯉꯣꯏ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯉꯣꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯥꯎ ꯄꯤꯕ ꯉꯝꯕꯗꯣ ꯂꯩꯔꯤ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯂꯣꯏꯔꯕ ꯂꯩꯕꯥꯛ ꯑꯃꯅꯦꯕ ꯄꯨꯔꯥ ꯂꯣꯏꯔꯕ ꯂꯩꯕꯥꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯣꯃꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯂꯧꯕꯤꯗꯅꯀꯣ ꯑꯩꯈꯣꯏ ꯑꯝꯇ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯅ ꯁꯤꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯅ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯄꯨꯟꯁꯤꯟꯕ ꯉꯝꯗꯦꯕ ꯋꯥꯏ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ ꯍꯥꯟꯅ ꯄꯨꯟꯁꯤꯜꯂꯣꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯑꯕ ꯅꯨꯡꯉꯥꯏꯅ ꯃꯣꯏ ꯂꯩꯔꯤꯑꯕ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯣꯕ ꯑꯩ ꯍꯥꯏꯗꯤ MLA ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯤꯠ ꯍꯨꯝꯐꯨ ꯂꯩꯕꯗ 2 ꯑꯃꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯜꯂꯣꯏꯗꯅ ꯂꯣꯏꯔꯦ ꯂꯦꯝꯍꯧꯔꯤꯕ ꯃꯣꯏ 59 ꯁꯤ ꯄꯨꯟꯕ ꯌꯥꯕ꯭ꯔꯥꯕ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯑꯗꯨ ꯑꯗꯥꯅ ꯃꯣꯏ ꯈꯥꯏꯗꯣꯛꯑꯒ ꯂꯩ ꯑꯗꯨ ꯄꯨꯟꯕ ꯉꯝꯗꯦꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯐꯥꯎꯗ ꯂꯦꯞꯆꯥ ꯀꯤꯖꯝꯁꯤ ꯕꯥꯁꯨꯟ ꯈꯨꯊꯥꯡ ꯌꯥꯎꯔꯤꯅꯦ ꯆꯥꯎꯈꯠꯂꯦ ꯍꯧꯖꯤꯛꯀꯤ AIꯒꯤ ꯖꯨꯒꯅꯦ ꯑꯗꯨꯃꯥꯏꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯁꯤꯗ ꯃꯥ ꯂꯥꯛꯄ ꯉꯝꯕ꯭ꯔꯥꯕ
아시지 뭐이데 뿐느나 가나기 뭐이데 뿐느나 뭐지 누가래 yes 아두가 가도리 머리푸르 마기 짜이바 막 후지기 란도 이마점이다 프레스 밑 컴프레서 떨어간다 에이 마탕기 도디 샤베나 방토겨봐 이제 일렉션 제디 BJP도 뭐 할라키기니까 BJP는 좀 신경을 까기니 내가 신경을 아두는 라에 바히디 마땅 저들이 그 하리디 이래 박시 막 있어야 시간에 그 도둑이 아니나 타반에 이제 버려 BJP는 많이 바뀌나 하나 프레스 밑도 하로 ngâm 봐 어떤 많이 막 적들이 해보네 봐 ngarang da khat ki ba matu kak tana hoji ki jenim mister like bok tari do matu ki awa jong tre hai bane ba atu ki wa pha da ba thi bang ngam na ba ho da tre hai do hai bane ba at matu na ka do to guni bcp la ga mo pai gani hai na tu ki bo ki secretary bok thu ka hai bang ngam e ba hai bang thoi bu hai bang thoi ru jo yai ko atu matang sa da bu wa na ya di oza hoje khoi gi naga mi cham taru ki hakchang asi bakchang su log dena lai ri bane lai ri bane ba atu la ga je hai do ho bcp na matang ki su la ga pai gi na je mo to juru ba mayam na afaba mayam na la ji lu shin la ba ka adagi khoi gi justice phang na bam thau fa na pai khat la ba adi tarang mayam du ura ga di bcp ni bcp dani ha congress ni ai de ha 마마 또 타북도 아들 울라게 미암 지디 아프면 나 때봐 아들 어떤 라로이 미 막갑 갑다나 하리 마리 막 접근 감들이 아들다 마찬가지 일렉션 뒤에 아코이나 좀하 메조티 오이니 아코이 내가 좀 락하니 하이버놈도 물락 보기 마땅두디 하이범 조이 하이범 도구 아들 뭐 그땅디 아코이 아들이 nganman leba miam na kari haida haige dege miam jumare bakta sapangam ibra ngara ngangbi ri ba yawbi ri ba miam dun babu mari bak ki maram dam sapangam ma bra ba hidi shi hana khanbi ri ga du ga takbiyu haibiyu luching mani aku jona tung injage nugi kholau ta jage nugi pokta dokjage ba adu na luchi miam da pangnak haibi phiam ta bi to bi ga nu haibi jana thamjabi wani ai apin ni ko ai hambal apin ai hena 하면 저희 BJP는 전화 빼락빼야 맞정되고 아주디 마이 또 타고 뜨느니 BJP가 맞담다 말이 부지게 되고래 산하게 배가 다 봤던 그래 산티 오래 노아래 인터빠 아잉 하이블레 좀 레벨레레고 아기 강대잖아 누 그래 सरकार 빠레 트랜스퍼 오래 고 corruption 비 오래 고 노이 미안 카톡더라고 레이래 에브리 ಮಂತ್리 칩 노이 레이라 돈지 BJP를 타바 가람 들라고 야로 야 비지 뭘 뭐야 강가 뭐 똑똑 주도 타갈라래 봐 BJP를 또 위로 놓고 견드라 근데 아고 또 시타갈래 BJP기제 공개적 시타갈래 해라네 봐 아두기 와들 아두 동들 나고 미양기 몇 어머니 미양기 몇다 거기 미양기 정도 거기 거기 도래 바로 내가 참기나는 비리방방 소문도 미양기 너 파절 박도 뭐 봐라 많이 박시 모이래나 그 저희 어음현에나 강공 차이래지야 아주 뭐는 말이 박 갖고 건데 비 딜리드 잘라가도 지금 진짜 파트나 말이 박도 왜 하이 건데 비 나트브라 봐 이야기 시기 뭐 봐도 아주 뭐는 강가 보내 봐 아주 미양 집 브라자 거기 다스빈에 미양 비도 갖고 없니 미양 과하지 마자니 하이로 놈다 하이 못 받으면 여러 가다 누파래 리싱 머리 뭔가 따라 보는 저기 보수 배수 제로로에 GP 하면 돌아야 아나 모바일 탱탱 갑아니 막 하라고 저니 또 들어가나 사들 방글에 봐 장이 부들이 샥비를 하라고 그러나 그래서 우리 맞고 보자면 로이로 말하면 첫방 먹 들어봐 이리 쿠수 노망 먹 들어보고 아땡 먹 들어면 뭐 라이라 라이르미나 아들들 빠르 싱터라가 군기 카페 라가지 숭초이 초이라 그 저기 오르니 하면다 셋라라 하고 와면 라이야 보고 아드나 모터 오이들 봐 그러면 이제 와간 거 답이요 봐 가시 그 이래 바기 남자 첫방 감자나 갑들 라이르 봐 막갑 거 하리 보고 이시나 우노방 감들 봐 깜공자 이제 까나기 내가 사선 것 없는 너 까나나 돈 문어 아폭바 마 아니면 그래나 마사신 뭐 랍사 사라고 탐이제 그리기노 하비도 모터 오이레바 세이 트라이판 슈르바 바르티 나그리 오이레바 모타르 야르바 노이 엄도 컨비오버 아두니 마요노 이제 끝나 캠페인 도우도 보석 캠페인 도우드나 이렇게 이야기 레이람도 아코이 카운드레 피셋바들이 포피 레이 하 이싱가 보바 탁게 nga hau ko chage lambi bo chat ke hai ro ko gi akoi bo laga chasen lo me ker ojur ba mayam ko gi khan mo de ko khan ba hitre ba chi khan ba he gi na tro ko mangi ja hoiso chini akoi na chimtok chimtok thamjene ni adu hai kana hang bi rai do adu ni aina thamjeri ji hoiso yama chum ba ko zan tham bi gi bo za ma thang dam lak chege khoi gi